Time travel gi Angakpa Wari amani matam haibase chen thariba turel gi ichel gumbani haukraba ngasi ase halaklaroi ngasi oiriba asigi matang da ngarang aikoi khalamde aduga hayeng amuk kari oini su khangdi aikoi blind da matam gi ichel da tawthabani haukraba matam ase leiram boy haina khanade thoina gauki past amasu past mikup na hum amagum oikre adubu haukraba past gi khangodra mi ama haujik ki matam asida thorak labadi kari oini video sida time travel ki Angakpa Wari amani thamjage. Number 1, Rudolph Fenge. June 1951, New York City amadani busy ni mi chathok ngari adubu ngahak ki oina city adugi mafam amada mi sing ngaktuna lepneki nupa ama yengduna maramdi nupa ama khanghaudana city adugi chilaba street aduda thorakki TV da lairamda mi ama thorakpagum nungsit maraktagi materialized oiduna lepki nupa adugi age 39 years muk oigani mi adubu ubada ngaktaba ngamde mayam maramdi mana setliba dress khong up pumnamak hairstyle punamak hanagi matam gi ngaktani ngasidi matu outdated oikre chatnatre mabu uhobo witnesses sing na hai me punamak nupa adu dangaktori yengna ki aduga nupa adu su maikai mari da angak pomong di yang lammi minutes kharagi matungda nupa do ki bo pharaktuna mathanta kana chenki adu bulai bakthi badi karabana thengduna leimai da tadul siki asiba hakjang mokta pokhatki wa chauki baramdi nupa do leiram dabadagi khanghaudana phaurakpani mya mangda madusu mina una hauki asiba hakjang check tawbada mangondagi thengnaruba pot sing ubada amuk hera ngakki pot sing adudi beer bar da changbagi token ama sagol gari chamno pochai nupa do sagol gari chamba mi oiramra kaino $70 gi currency note hanagi business card ama Maduda Rudolph Fenge haina iri loina na 5th Avenue ka mafam gi address su yaurami loina na madugi address tharki ba chithi ama Philadelphia da gi pirap chithi ama yauri madusu mandri chithi ado case ase yam strange oi ke maram aduna case ado missing man department gi captain Kubatri Rhyme ko ba da sinaki nupa du kanano kadai dagino madu yamna munna thibagi daba ahan bada captain asina 5th Avenue gi address ta nupa adu dagi phangba address ado maduda call tawi inquiry tawi adubu Rudolph Fenge ko bo mi leram ba record fangde telephone directory da su ming fangde aduga kai da su fingerprint to ba adu gi thengla de Rudolph na c ki haiba ge record laite aduga Rudolph na karikuma siram labasu madugi file complain tawkiba ama madusu phangde captain asina amuk hena thi humbadagi phone book amada Rudolph Fenge Jr. ko ba amagi mingdi thena ki madu 1939 gi phone book ni phone adugi matungina thigal lakpadadi Rudolph Fenge Jr. laifam aduda Middle East ki couple ama lairamba thengna ki adubu couple aduna hai Rudolph Jr. ko ba amadi ekoi khangi Rudolph Jr. se ekoi na khangjaba se 60 years mukki mioi oigani mahak thabak tor madagi retire oiduna kai de chatkrabano ngasi ti khangdre sini captain asina amuk bank ta manak ta leiba bank ta Rudolph Jr. ki account thi amasung check tawi adagi mana khangki chahi manga mangda 1946 ta Rudolph Jr. ko bonu pa se sikre adubu magi maudi hojiksu Florida ki city da hingre captain Rhyme na Rudolph Jr. ki mapa ki matang da nupi adu da hang thiki madu nupi adu hairaki Rudolph Jr. ki mapadi 1876 ta 39 years book subada nungthil ama thokibada ki halak khidre thi phangkidre Rudolph really kari oikibano taseng nga sign power kibno pa do madu ki 39 years suba ama mangkiba dura mahak soikidura 75 years mang the future da chapkibara magi machanu pagi age book kanduna aduga magi age ti chap para ba phiwam da laina aduga future da power kibra wariya se tasengna di sasin na bani haida yamna hainaki adubu phajana research to bukanglop na yamna kanna masida research to ki 70s 80s amsung 90s da yamna kanna lina kiba chatna kiba thajana kiba wari ni masigi real story 1951 da phongki bani thijin bukanglop na wariya se achum bani hai Rudolph ase khanghaudana mangki bani 39 years da aduga 75 years matungda New York the same is the parki bani aduga gari accident oiduna amuk siki bani. Number 2
Miss Smith 1950 adwaida Scotland gi Bridgin ko mafamda hinglam ki Miss Smith ko biase magi kanasu laite hui abaga leminne Miss Smith wakan wangba party chatpa disco yawba maru upang kan bat nupi orame noma party amada yawrupana halakpada thengki car thoduna laki hing thengbo maramda driving the soiki duna accident oi akut po ko amada gari tasinki thengle adubu gari ase lothok pa yabagi we leitre magi yum yogataba around 2 miles mukti wale gari thamlam laga khongna chatpa taki mile mukta mangaire mayung yogataba hingdu tamak chatlambi adubu magi mitta lambi dugi scenery sing uwa hoba mana dabu uraki mana chatti leptara mana uraki hanagi matamgi sipai kayana asiba sipai sing puthiri humli adugi matung ngahak leiragadi magi mityeng normal da amuk uba horaki ngasai gi ukiba sipai asokpa apanba ama buthi ba madudi ukidre tungda thodok ase mak te kiduna psychiatrics doctor amaga tanaki doctor aduna hairaki adom hallucination oibanati ko beraka busnate tasenamaki nahak chahi kaya mangda lan amagi taibangda nahak ta chalubani amasung lan aduda sok khiba sipai sing bu si khiba sipai sing bu sok ta sipai sing na thi humba nahak na urubani masi Miss Smith na ngahak ki oina past time travel to ro chaki bagi wane asigum wari ase taseng na America Europe tagi thoki ekhoi gi som dadi amna thokti masina takpadi makoi ase asigum wari sagat pat taseng ne hairibra natraga time travel ama kase makoi da really oibra ai gi oina ti I don't believe these things. So what do you think? Please comment me.